INBA Pre-Amateur Asia Pacific Championship da Natural Bodybuilding ki tungan-tungan ba category marida medal lawraklaba bodybuilder Rosan Nepram da ngase Imphal gi Bir Tikendrajit International Airport ta thunglabada masing jamlaba miyamna taramna okre Rosan Nepram na bodybuilding masters category da gold medal ama bodybuilding overall da ani suba position Classic Physique Masters category da gold medal ama amade Classic Physique overall category da ahum suba position taba ngamlakibane Rosan Nepram Sagolban Nepram Menjor Lekai dige Nepram Dhanachandra amasung Nepram Ongbe Roma ani ki machanupane Mahaku taramna opu ki thoramadu pawi singa unabada Rosan Nepram na hai Singapore da pangthokhiba championship asida medal sing ase lawrakani haibagi thazaba aduga loinana chatkibane ngasi mai pakpa ngamliba se natural bodybuilding ki lamda takpi tambirakhiba ozagi mapaldagi ne championship asida saruk yaru nabagi damak mahak lamda masigi asidagi chatkhiba amata ngairba sanaroi ne Asia Pacific Championship asida saruk yabase handaki asina anirak subane mamang da lawrakiba medal khudingmak aduso natural bodybuilding da lawrakiba ngaktane haujik natural olympia gi tamak selection fangduna leire adumoinamak visa gi issue khara leire adubu masi yarabade natural olympia da soidana saruk yagane haugalakliba naha singna so body enhancement drug sizinadana natural oina bodybuilding asi sanaba yari haibase khudam ama oina uningbana natural bodybuilding gi lam asida khong thangjilakibani haina so mahakna makhata khe kano natural bodybuilding INBA ki Asia Pacific ke Singapore da sinbadu yarubane da first placing bodybuilding amsung kano da tarakpa Classic Physique ta aduga overall da second amsung third tarakpa aduga ai sanabagi credit te ai oza da pijaningi ngasi bokta ozana aina hawrpadagi natural bodybuilding je ozana thawai yauna nang oigani haina thajaba thamakpadagi maji pok sanarakibne mathangi se ai natural olympia gi qualify di oire ado hojik se visa gi issue khra lei ado visa je phangagadi mathang ong chat kena khale hojik khawlakliba ngang naha mem se anamana su bodybuilding gi line da changingagadi hojik natural oina su bodybuilding sanaba yare amsung akhoi gi income oina source of income ohen baju yai aduga career sem baju yai habaje natural bodybuilding je ai chahi 40 yauraga jo hoji hogolaiba mayam juda natural oina su without enhancement akhoi performance enhancement drug yaudana sanaba yai habaje si chu saninge